IRB personnel Loubagi fal June Thada Haidoknaba Hotnari Chief Minister Popi Thaba Thingbagi Lanjang Soidana Mai Paklagane Biren Mamangi Chahida Tarasuba Masung Taramatoi Suba Battalion IRB gi personnel sing Lounabagi Pangthokiba recruitment gi fal Haidoknaba process ayamba loisilaklay Lakliba June Tha Phawbada Haidoknaba Thorang Tauri Haina Chief Minister na Phongdokre CM Secretary ta Pangthokiba Kangpopi amasung Saitu Esigi Miyamna Lainga ki war on drug da Sawanaba Pirep Lauthoki baga Mari Lainana Paumi Singa Unabada Chief Minister N. Biren na hai Lainga kasina war on drug ki makada Popi amasung mayai kaba drug sing Mutanaba sangsilagi ba Khongjang asida Kangpopi amasung Saitu Esigi Miyam Sip Sing Nupi Lup Sing amasung Mahiroi Lup Sing na Punna Thoraktuna Sawat Pirakpa si Thamoi Sengna Thagat le Lanjang asi sangsilakpa matamda Thamoi da nungnang ba khara phawramba nei Adubu Kangpokpi Saitu Saikul Esigi Miyamna Laingangna Mayai ka ba drug singi mayok ta sangsilagliba asida mapungphana sawat pirakba asida thamoida penba phawwe loina na lanjang asi chada chama mai pakpa ngamlagani haibagi thajaba lei loina na thamoida leramba nungnangba du chada chama kokhal lei lainga ka sina war on drug ki ihaw asi sangsilakpa matamda Biren phatte wa kanna ngangali haina hairamgane adubu ngasidi maduge mahi phangba haure Popi Thabagi Chaithengna khwaidagi sokhanba mafam singi manungda Kangpokpi Ukhrul Chandel amasung Churasanpur gi saruk khara yaure laingakna sangsilakpa khongjang asida miyamna masana yana thokjarakpa asi thagatle laingaki khongjang asida Senapati Tamenglong None Ukhrul Chandel Tengnopal na chingba district sing hanana sogalakpa laikhre district asida lairiba Nepali singna khundaba manung hanjinbada lairiba mafam singda Popi Pambi Thabagi thabak tawrami haibatai Masigi thabak asi ngasidagi lepiro haina Chief Minister na makha takhe laingakna war on drug asi hawgalagliba tunggi mirolgi damak khallaga lokhalakpane khongjang asi mai paknabagi damak aikhoi masel launakhiba amasung chai thangnakhiba pumnamak adu saunaba yade madu imung manungge hauna sani haina khannaraga amaga saunaba pumnamak kaukthoknaraga phatraba Popi asi maru phangna muthalaga pumnau noba Manipur ama semlase loina na chawkhat thorangda Akhanaba mijeng thamlaga punna sangsin minanaba matam oire haike lamdam asigi chingi manung hanjinba mafam singda fair price shop sing hangdoknaba Hotnari amasung mafam adugi miyamda phangpham thokpa seng phanghandaba yaroi haikre miyamgi yaifa thoranga mari leinaba hiramda message tharakpa pau phawrakpada taramna okane maram asina Popi asi maru phangna mangan khrase Kangpokpi Chandel Tengnopal Senapati Ukhrul na chingbada miyamna phongna thoraktuna sangsilakhibane Lainga kasina kumja 2018 dagi mayai ka badroki mayokta sangsin-duna lakpane masida miyamna sawat pirakpa thagat le paumi singna hangba topa wahang amada mahakna hai single use plastic amasung ising liter makai ge plastic bottle sing ase Manipur plastic policy gi makhada athingba thamlagane athingba thugaiba miyoi sing sahi manga jail da leiba amasung lupa lakh ama phawba fine thian gane LPG gi mamal hengat khre Laibak asida domestic amadi commercial oina sizinaba chakthong gas ki mamal haukiba tha khara asida leptane hengalakpa asige saruk ama oina ngasi su yumda sizinariba domestic LPG cylinder amada lupa ahumga paisa yangkhai amasung commercial cylinder amada lupa 9 gi changda hengat khre chakthong gas ki mamal leptane hengalakpa sina laibak asige mafam mayambada domestic LPG ge mamal cylinder amada lupa lising amagi mathakta yonare chakthong gas ki mamal ngasi hengalakliba si tharaga tha asigi oina anirak suba oina hengatpane haujik phawbagi oina New Delhi amasung Mumbai da domestic LPG gi mamal cylinder amada lupa 1,000 pire Kolkata da cylinder amada lupa 1,000 amasung Chennai da cylinder amagi mamal lupa 1,019 paisa yangkhai yaukhre panba yabadi tha asigi taretta LPG cylinder amagi mamal lupa yangkhai gi changda hengat khiba laikhrabane lainga ki lotion khudingmakta June amadagi biometrics anaragane Manipur lainga ki lotion khudingmakta lakliba June amadagi biometrics attendance system chanaba hauragani haina Manipur lainga ki Department of Personnel and Administrative Reforms ki Deputy Secretary AR Rozi Rajkumari na order ama thokre 10 banta samom Lok Sabha ki director da promotion pikre New Delhi की लोक सभा सेक्रेटरी एडिशनल डायरेक्टर इंटरप्रिटेशन की थौपुरंबा 10 बंता सामोंबो डायरेक्टर इंटरप्रिटेशन ओइना प्रमोशन पीख्रे लोक सभा सेक्रेटरीट की डिप्यूटी सेक्रेटरी सवदा कालियाना खुयेक पिदुना थादोरकपा नोटिफिकेशन अमना हाई 10 बंता सामोमसी लोक सभा के स्पीकर की अयाबा मतुंगिना पे मैट्रिक्स ता लेवल 13 के
डायरेक्टर इंटरप्रिटेशन की फम असी सिनखिबने हाइरिबा पे मैट्रिक्स असी था असिगी तरादगी चनबा हौरगने पनबा याबदी पार्लियामेंट डायरेक्टर की पोस्ट पाइबा ngamba असी मैतई सिंगी मनुंगदा 10 बंत सामोमना अहानबने महाग हौखिबा इंग लिसिंग अमगा चमापन मरफुद्रागा निपानदा लोक सभागी एग्जीक्यूटिव ऑफिसर 1 ओइना थबक्ता संखिबने महाग दिल्ली यूनिवर्सिटी दगे MA LLB लोइसिनख्रबा मियोय अमने महाग असी सेगा रोड ख्वाइराकपम लेकाइदगे सामोम कुंजेसोर अमसुंग सामोम इबेमचागी मचानुपाने लोक आयुक्त मणिपुरना सरकार प्रेसर पीदनबा हाई कोर्ट ऑफ मणिपुर खंगनख्रे हौखिबा 2020 की सेप्टेम्बर थादा हैरांगोई थोंग माइबम लेकाइदगे सरांगथेम मनिहार कौबा मियोय अमदा सिंगा मखा मैस्नाम लेकाइदा लैबा थियाम नीरोस एलाइस नीरोस कुमार कौबा मियोय अमगे सोई सादुना लोक आयुक्त मणिपुरदा वाकलखिबा केस नंबर 2 ऑफ 2020 गा मरी लैनना हाई कोर्ट ऑफ मणिपुरना लौखलखिबा WP क्लोज C 171 ऑफ 2021 की केस अमदा लोक आयुक्त मणिपुरना केस असिगा मरी लैनना चथरिबा केस की वारोइशन लैत्रिबा फाउबा सरकार दा मखल अमतगी प्रेसर पीदनबा हाई कोर्ट ऑफ मणिपुरना खंगनख्रे केस असिगा मरी लैनना पाउसे असिना फंगबा पाव अमगी मतुंगिनना हौखिबा इंग 2020 की सेप्टेम्बर थादा सरांगथेम मनिहार कौबा मियोय अमना थियाम नीरोस कौबा मियोय अमगी सोई सादुना हौखिबा इंग 2021 की दिसंबर थादा MLCPR की मिजेंग मखादा इलेक्ट्रिसिटी डिपार्टमेंट लुपा करोड़ 9,94,405 चंगना चाकपी कारोंग सेमगत सागतखिबा 2x1 MBA 33 by 11 kV सबस्टेशन अमा मतिक चाना सेमगत सागलमदना पैसा लौथोख्रे मरम अदुना MSPCL गे MD बु मथौ तहोनगनो मागी महुता मतिक चाबा मियोय अमा हापियो वाकत चेरोल असिगी मतुंगिना लोक आयुक्त मणिपुर की चेयरमैन T Nanda Kumar na laukalakpa case number 2 of 2020 dated 07/02/2022 ge judgment order amada lok ayukta Manipur ge para 25 close D amasung E ge matungina MSPCL ge managing director ase mathau tahongano magi mahuta matik jaba miyoyama hapu haina recommend tauke adubu lok ayukta Manipur ge recommendation adu लोक आयुक्त मणिपुर के सेक्शन 32 क्लोज 2 के मतुंगिना एडमिनिस्ट्रेटिव फिजिबल ओइदे हाइदुना सरकार न खंगनखे मसिगी मतुंग लोक आयुक्त मणिपुर न सरकार दा केस असिग मरी लैनना अकनब प्रेशर कया पीखे लोइनना आयुक्त की रिकमेंडेशन अदु सरकार बो हन्नब शक्ति की वांगमदा अकनब प्रेशर सु पीखे सॉलिड वेस्ट प्लान गे लंबी फट्टवना अमोट अकाई पुसलकपा लेपखिबा याना लैरे प्लान असिदा मई लाक्तबदगे कंपोस्ट फर्टिलाइजर सेंबगी थबक लेपख्रे इम्फाल वेस्ट डिस्ट्रिक्ट की मनुंग चन्ना लमदेंग दलरिबा मणिपुर की अमतंगाइदबा सॉलिड वेस्ट मैनेजमेंट प्लान असे यौनबा इरोई सेंबदगी हाइजिलकपा किलोमीटर 3 सांगबा लंबी अमदी प्लान मनुंगी लंबी असे हाइनिंगाई लेतना फतबना मरम ओइदुना मतम अमदा हेक्तमक प्लान असिदा अमोट अकाई होंजिलकपगी थबक असि लेपखिबा याना लैरे ड्रग पुरंब हेड कांस्टेबल अमा याउना मियोय मरे जेल यौख्रे इम्फाल दिमापुर लंबी NH2 दा लैरिबा पुलिस स्टेशन अनीना लंबी दा फ्रिस्किंग चेकिंग चथबदा ललोलपोर ओइना आइना थिंख्रबा हेरोइन नंबर 4 अमदे ब्राउन सुगर सिंह लोतुना सापोन केप्ता हापतुना पुरंबा मणिपुर पुलिस की चुराचानपुर गे हेंगलेब CI दे SB आउटपोस्ट हेड कांस्टेबल ओइरंबा मियोयमा याउना अपुनबा केस अनी गे मियोय मरे स्पेशल जज ND NPS सेनापतिना जुडिशियल कस्टडी रिमांड पीबदगे एक्यूज मरीमक ngarang जेल यौख्रे CCTV कैमरा खिंदुना खेत्रीगाव ड्रग पुथोक पुसिन तौब कुपना सेनरगने साइक नुरुल हसन मणिपुर लेंगा की चीफ मिनिस्टर N Biren गे मिजेंग मखादा पाइखलिबा वार अगेंस्ट ड्रग ता मतेंग पांगबो इना खेत्रीगाव असेंबली कंस्टिट्युएंसी की तोंगान तोंगान मफम सिंगदा CCTV कैमरा खिंदुना ड्रग स्मगलर अमसुंग ड्रग चाबा सिंगना ड्रग पुथोक पुसिन तौब सिंग कुपना सेनरगनी हाइना केंद्र सिगे MLA साइक नुरुल हसन न फोंदोख्रे क्लब सिंगना अफब थबक तौनबगीदमक कोप्स फंड सही अमद लुपा लाख यांखै थमलगने साइक नुरुल हसन मणिपुर दा मयाई काबा चिंजाक चाबा नहा मसिंग हेंगलकपदा नतना मोरेल हंथरक्तुना अमगा अमगा नुंगसिनदबगी चांग हेंगलकलिबा से लमदम मसिदा लोकल क्लब सिथरकपदगेने असिगुम सिथरकलिबा क्लब सिंग असे अमुगन्ना हिंगदहननब होनबदा खेत्रीगाव केंद्रदा लैरिबा क्लब यांखैगा मरी अपुनबा खेत्रीगाव यूनाइटेड क्लब कौबा अमा सेमख्रे क्लब सिंग असिना मियाम की अफब थबक पाइखनबगीदमक MLA लोकल एरिया डेवलपमेंट फंडगे चादा 15 कक्तुना सही अमद लुपा लिसिंग यांखै कोप्स फंड हापलगनी हाइना खेत्रीगाव असेंबली कंस्टिट्युएंसी की MLA साइक नुरुल हसन न फोंदोख्रे
Nambol turel kaikre turel singi imai tapna hantarakle haukiba numit kharani nong leptana subana maram oidaga Manipur gi tampaki mafam kaya phauduna cheliba turel singi imai wangkhaluba adu tapna hantharaklabasu Nambol turel gi launambal kaibadagi Nambol makha laikai gi yum kaya isingna thumjin khre Nambol esigi manung chanba Nambol dagi isok taba lambi oina satnaramba Nambol turel gi mamang thangba torban kai khiduna mana masing thaba lokol kaya isingna thumjin khre haukiba numit kharani nong leptana subana maram oiraga Nambol turel gi isingi imai ka hena wangkhalakwaga loinana turel asigi launambal adu fut 10 rom kai khe adubu chensilakpa isingna sum chensilakpadagi kai khraba launambal adu hena sauthorakhre haire khul adugi khunja singna akaiba adu thingna bohonarabasu mai pakpa ngamkide turel gi torban kaiba aduna maram oiraga turel adugi mapan da khundari ba khul sing khathong laimapokpam khunpham gi nga yokpa pham sing isingna thumjin khre torban asi thingbada mateng pangbina balaingang na kanba mijeng sangbina ba khunja singna apil tawrakle amarom da mayang Imphal East-gi manung chanba samusang Santipur da Nambol turel ge ising pathokuna manak nakpa mafam kaya isingna thumjin khre haina Water Resource Department gi phangba pauna haire maragasi da numit kharani gi mamang dagi leptana surakhiba nong subagi chang hantharakpana maram oiraga Imphal gi tampaki mafam kaya da cheliba turel singi imai tapna hantharakle ngarang nungthil pung manga fawbada Imphal turel gi oina minu thongda laikhiba isingi level asi meter sino 10 meg sino 8 manga lilong thongda na meter sino 10 meg sino manga sino hanthare iril turel gi oina iril bung thongda yengbada meter sino 10 meg ama sino gi changda hanthake Nambol turel gi oina thong nambon bida yengbada meter sino 10 meg sino manga sino Nambol turel gi oina Nambol thongda yengbada meter sino 10 meg sino 8 manga Thobal turel gi Thobal thongda onbada meter sino 10 meg sino ani manga amasung Manipur turel gi oina Ithai Berets da loba reading the meter sino 10 meg ama ahum sino gi changda imai hanthaki haire top khongnang makhongda iril turel gi mathakta saba thongjau khudong thiningai oire Imphal East District ke top khongnang makhongda iril turel gi mathakta saba thong top khongnang makhong thongjau khudong thiningai oiba phibam da leire ransom gi damak tata truck ani phajin khre National Highway 37 Imphal Jaribam lambi gi paringda khulai paiba singi lalaglup singna sel gi demanda tata truck singdagi namduna sel munba yadraga phuba chaiba tawbugi thabak chathaba leptre ngarang nungthil pung amarom tabada None District ke khopum PS gi manung chanba khopum kaithel maktada khulai matik chana paiba miyoi kharana tata truck ani sel gi demanda phajin khre haire press na phangba pawgi likhun amagi matungin na khulai paiba miyoi sing adu ZUF J kangbu ge kadar sing oigani haire Makhoina phajin khraba tata truck ani aduge registration number sing adude mathang sinna MN02B 3223 amasung MN01AA 4866 ne haina su pawgi likhun asina makha tare tongjai maril da truck chatpa thingadaure tongjai maril asibu national highway gi thakta ongkhatuna mathau taba thabak thoram sing paikhatrabade lambi asida pot puba arumba truck sing chatpa thinglagani haina Rongmai Naga Youth Organization Manipur RNYOM amasung National Highway Surveillance Committee NHSC na phongdorokle RNYOM ge Secretary General Ripuilan Pamai amasung NHSC ge Chairman Singamlung Dangmai na khuyek piduna thadorok pacherol asina hai kilometer marfu dragani thoi dasmik manga sangba Manipur ge puwari ga suta na thanaba yadraba Mari lainaraklaba lambi asi National Highway gi thakta ongkhatuna khudaktagi section thaurangi thabak sing paikhatpa senjin sajinba usa thabana singba sing paikhatpa hounaba mamang thaktagi tongan ba CSO singa khusamnaduna taksinduna lakhibane tha asigi taraga tarukta su Manipur Press Club ta pangthokiba pawgi mifam amada wafam ase amukanna buthoktunna laingakta taksin khibane adubu hojik phauba laingak amadi mari lainaba authority na thabak amata paikhatpiba leitre maram asina karigumba tha asigi taragi numit jungba phaubada laingak na miyamge ihul khangna thabak paikhatpa hobiyo madu natrabade ngasi numit jungba matungdagi matam kaktana all kasar rota ban kauduna lambi asida pot puba truck sing satpa thinglagani haire IM ga wakhanare Nagaland CM Naga swingge political gi oiba issue gi matangda waroi oiba yaba phibam puraknaba National Socialist Council of Nagaland IM ga pau phaudok naduna wari sanabagi thabak chathari haina Nagaland gi Chief Minister Naifiu Rio na phongdokre ngaha nungthil Chief Minister na Delhi da Union Home Minister Amit Shah unakhiba matungda NSCN IM ga pau phaunaduna wari sanabagi thabak chathari haiba wafam phongdokhibane NSCN IM gi oiba wafam ga mari leinana hangba wahang amagi paukhumda Chief Minister Naifiu Rio na hai NSCN IM ga wari sanabagi thabak chathari ngarang Union Home Minister na unakhiba dugi matangdadi Chief Minister na thoidokpo wafam thamlakhidei
सेंटर की इंटरलोक्यूटर अक्षय कुमार मिश्राना नुमित खरनी की ममांगदा NSCN-IM की लुसिंगबसिंगा वारी सानखिबगा लोइनना नागा पॉलिटिकल इशू की वारोय अदु हौखिबा चही 2015 दा साइन तौनखिबा फ्रेमवर्क एग्रीमेंट दा युमफम ओइगदबनी हाइबगे थाजबा NSCN-IM की लुसिंगबसिंगदा पिरखिबने नागा पॉलिटिकल इशू की वारोय अमा पुरंगनबा पांडमदा हौखिबा चही 2015 के अगस्त हौरकपदा इंडिया गवर्नमेंट अमसुंग नागा सिंह की ख्वाइदगी हेना चाउबा ग्रुप NSCN-IM की मरक्ता फ्रेमवर्क एग्रीमेंट अमा साइन तौनखिबने एग्रीमेंट साइन तौनरगा वारी सानबगी थबक चथरबसु हौजिक फाउबा वारोय पुरकपदी लैत्रे नागा सिंह की तोंगानबा फिराल अमसुंग तोंगानबा कॉन्स्टिट्यूशन याउदना वारोय पुरकपा यारोय हाइबा वाफमदा NSCN-IM ना इंडिया गवर्नमेंट फिराल अमसुंग कॉन्स्टिट्यूशन के डिमांड तौरिबने अदुबु फिराल अमसुंग कॉन्स्टिट्यूशन के वाफम इंडिया गवर्नमेंट ना सुंया याबा ngamloi हाइना फोंदोखरबने अमरोमदा इंडिया गवर्नमेंट का सीज फायर तौनदुना वारी सानरिबा अतोपा नागा ग्रुप सिंह की अपुनबा NNPG दे फिराल अमसुंग कॉन्स्टिट्यूशन के डिमांड तौदबगा लोइनना इंडिया गवर्नमेंट का वारोय पुरकपदा यानबगी फिबमदा अदुमक लैरिबने वारी सानरिबा ग्रुप सिंह की मरक्ता ग्रुप अमगा यानबा लैरबसु अतोपा ग्रुप अमगा यानदना लैबसिदा हौजिकमकी ओइना वारोय ओइबा याबा फिबम लैतबगा लोइनना ग्रुप पुमनमकी ओइबा यानबा फिबम पुरकनबा कन्न होटनरिबने पनबा याबदी हौखिबा चही 1997 दा इंडिया गवर्नमेंट अमसुंग NSCN-IM की मरक्ता सीज फायर एग्रीमेंट साइन तौनदुना वारी सानबा हौरखिबने अमदे सीज फायर अदु हौखिबा चही 2007 दगिदे मतम कक्तना सांगदोखिबने हौखिबा चही 1975 ता साइन तौनखिबा सिलोंग एकॉर्ड फेल ओइरकपदगे हौखिबा चही 1980 दा NSCN सेमखिबने अमदे हौजिक्ति तोंगान तोंगान ग्रुप सिंग ओइना खाइदोखरे अरोइबदा ताबिरिबा पुंगनमकपु थागतचरी।